Office ki room amadani, sakhen, company amagi matangda aruba meeting ama kanna tawri. Tanja aduda thazagi call sulaklami. Adubu, meeting tawbana maram oiraga phone adu silent thamjinbana sakhendi call lakli haibadu khangdre. Adumag meeting do makha chathaduna lay. Mayok na bada phamliba Ranbirda mamaydo khazik onsinduna wada makha tarai. Nakandagi nupa amana amuk Ranbirdu wa makha taba ngamda aniduda falap yengduna lay. Adubu ma sakhengi amuk ngangkhiba wana final oigali haibasimadi ma tasengna khangi. Asi hairaga Ranbirdu table mathaktagi file du paikhattuna. Asumna anidu thokminakhre. Sakhensu thokriba Ranbirda khongdagi ton fawa yengduna machinda sumna solhawi. Wase hairaga sakhen sor sangna hontoktuna mamangda leiriba ising glass tu malauraga fat thakchili. Aduga makoktu sofa aduda haifet nga thaduna second ama ni mamitu ushanduna lay. Sum phamlambadagi karigumba ama khangning ningsinglakpagum phuk hawgatuna malem nganbabu kawraklami. Sakhen mamangda leiriba calling bell du amuk khingi. Handak mukti malem nganbadu taha changlaktuna. Sakhendu thajada call tawge haiduna phone du lokthokpada thajagi miss call lerambadu ubada panthadana call back fat tawshili. Khonjel adu tabada sakhen masadu khanging ingthabagum momon tawna. Hai khai haidok luraga sakhen mi ta khrabra haiduna mamaidu leiduna yenglaba tungda wadu makhatari. Sakhendu nokfet tawna. Sakhen nokmi pocket the phone do hapchilaba tungda khongkap ama ani thang bahawi. Tanja aduda tunglomdagi stop nupi amana. Sakhen thanglamba khongthang du chap leptuna mamaidu khazik leithorai. Sakhen na chatkhiba du yenghoduna machinda sumna solhawi. Asum lakpana sakhen lampak macha amada mayep khongbagi makhol du hauna tarai. Haujiktada kauthokluraba magi bemna thabal chongbagi wadu khangning ningsinglaklammi. Maram sigidamag office ta leiba ngamda nganta halakhibani. Sakhen malengan bada fat on sinduna. Asigumba sakhengi ngayhak ki oiba khanghai khangjin tawba mawong sida malengan badi tasengna yongwa may chappaga chap manarabani. Asi hairaga malengan bana sakhendo on silakpa matamdadi Waruba nara karino uithaduna leiramle. Malemngan basu sakhenda khazik yengduna machinda sumna soli. Kuide yumsu yaukhiba. Numidangi chak ising toknaraba matamni. Tharik mamawgi konfengba du ngaina machindu sunglep heklep lamde. Manemna fariba irang siga thajadi mapuroibagi waduga thabal chongningbagi bitka yaudrabani. Adubu manemgi matawsida nung anigi karakta ha oire haiduni. Tanja aduda sakhendu masana na kumtharakpadu ubada tharik machanupada onsilaktuna. Sakhendu thajada phalap yengduna. Asi hairaga sakhen wa makha taramda magi rumda mukka khatkre. Mataw aduda tharik tu nokfet tawna. Tharik su makhoygi kada muk changlaktuna. Mani Chandradu tharikta phalap yengduna. Thariktu peri tawduna phamungduda kit phamtharaklaga. Mani Chandrasu khonjel du ka hena nemtharaktuna. Wase hairamlaga thariksu thokre. Mani Chandra machinda sumna solhawi. Somdana sakhensu phamungi nakanda thariba sofa duda phamduna phone aduda kari no khara yengduna lay. Thajadu moli changlaktuna sakhengi manakta tapna changsinduna phammi. Ngasi sakhengi matawsida thaja mabukning ka hena nungsirakduna sut tawduna kaplai. Asi hairaga thaja kapli tawduna famung aduda kakhatlaga tungkre. Sakhensu haujiktada karinungi haijarubano haidu khalai. Sida kanamta lande haibasu ma khangi.
ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯆꯨꯝꯅꯇꯒꯤ ꯈꯝꯕꯜꯖꯕ ꯈꯛꯇꯅꯤ꯫ ꯁꯛꯍꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯊꯥꯖꯒꯤ ꯃꯁꯥꯗꯨ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯔꯗꯨꯅ ꯊꯦꯝꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯊꯥꯖꯗꯨ ꯃꯃꯥꯏꯗ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯏꯁꯧ ꯃꯆꯥ ꯑꯃꯒꯁꯨ ꯇꯧꯖꯔꯛꯏ꯫ ꯁꯛꯍꯦꯟꯗꯨ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯍꯤꯞꯆꯤꯜꯂꯤ꯫ ꯊꯥꯖꯗꯨ ꯁꯧꯔꯥꯡ ꯅꯨꯔꯥꯡ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯥꯗꯒꯤ ꯊꯥꯔꯤꯛꯅ ꯁꯛꯍꯦꯟꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯛꯅꯔꯛꯏ꯫ ꯊꯥꯖ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯣꯂꯤ ꯃꯣꯂꯤ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯅꯥꯛꯇꯨꯗ ꯂꯥꯛꯇꯨꯅ ꯃꯣꯔꯥ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯃꯁꯝꯗꯣ ꯋꯥꯡꯅ ꯄꯨꯡꯈꯠꯇꯨꯅ ꯀꯦꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯀꯦꯕ ꯌꯥꯕ ꯀꯦꯔꯕ ꯇꯨꯡꯗ ꯑꯜꯃꯤꯔꯥꯗꯨ ꯑꯃꯨꯛ ꯍꯥꯡꯇꯣꯛꯇꯨꯅ ꯁꯦꯀꯦꯟ ꯑꯃ ꯑꯅꯤ ꯂꯦꯞꯇꯨꯅ ꯀꯔꯝꯕ ꯗ꯭ꯔꯦꯁ ꯁꯦꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯟꯅ ꯇꯧꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯁꯛꯍꯦꯟꯅ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯊꯥꯖ ꯃꯃꯥꯏꯗꯨ ꯁꯛꯍꯦꯟꯗ ꯄꯨꯂꯞ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯇꯧꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯁꯛꯍꯦꯟ ꯃꯥꯒꯤ ꯕꯦꯜꯀꯣꯅꯤ ꯃꯊꯛꯇꯨꯗꯒꯤ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯍꯧꯏ꯫ ꯁꯣꯝꯗꯁꯨ ꯑꯅꯤꯗꯨ ꯐꯣꯟꯗ ꯃꯔꯩ ꯀꯟꯅ ꯇꯧꯅꯔꯤ꯫